What is it? Manipurgi Puwariga Thanaba Yadraba Manipur Levi Cachar Chandrapurgi Manipur Levi Grounda Kumja Lisingamaga Chanipanga Kunga Marida Semki Mapam Masibu Gambir Singh Levi Hainasu Khangnari Manipur Levi Semlapagi Wari Likhundi Ing Kumja Lisingamaga Chanipanga Maudraga Mathoida Awagi Makhutta Chankhraba Maitei Lebakpu Amuk Hanna Maning Khatamba Maitei Lebak Ohenaba Thaudang Punamak Gambir Singh Amadi Nursing Machimanaw Anina Laukhrbagi Matungda Thorakhibani Manipur Levi Khunghau Chahi Taret Khuntakhanduna Awana Maitei Sanaleibakpu Khubam Ngchena Paisin Khrabada Khangba Ngamdaduna Christapta Lisingamaga Chanipan Taraga Marida Nursing Maharashna Manipur Thadukuna Kasarda Chenki Gambir Singh Maharashna Mahapu Thirakpada Silchardagi Makharamda Kilometer Kuntra Mangaram Satlaga Leiba Khoirel Patki Awang Thangba Pat Mapanda Khundaduna Wana Punsi Hingdun Leramba Thingnekibani Machimanaw Anina Ahanba Thangnabada Khara Umkhatnakrabasu Tungda Wakal Taminaratuna Amat Oibegi Wakalongi Lising Makada Kusamaduna Awabu Manipura Tanthungna Beki Wakalon Sing Sakat Minaba Hourakpham Makhoina Sagaliba Wakalun Adu Mai Pakani Pagloi Haibigi Sangeng Ama Oina Makhoi Anina Leiriba Pato Leng Ondana Kangnabasipa Ngamba Amadi Ngamdaba Da Thazaba Thamduna Sitki Pat Sitpagi Mawongdi Makhoinina Hourakpadagi Sitkibagi Mawong Adu Sungkai Kaitana Sunghong Hongdana Kangnabasipani Taibang Mapugi Nongdam Kholna Kubiduna Makhoi Anina Pat Adu Leng Ondana Kangna Sitpangamki Madugi Damak Pat Adubu Lengondabi Pat Haina Manipursina Ngasisu Khangnari Adubu Mapamdugi Meyan San Singnadi Mapam Adubu Narbin Haina Khangnai Pat adu kangduna makhoigi sangeng mai paklak padudani machimanaw ani dugi thazaba hengalakuna awabo Manipurdagi tanthokhinaba Britishki mateng lawki asumna machimanaw anina British officer call instance kalonina Manipur Levi semkatkhi adugumlaba puwari masak oiraba pat adugi sakpham aduni miyamda uhanjaribasi Khoiren haiba Khungang asi Chahi Taret Khuntakpagee Chahi kayagi mamangda taraklaba Khungang Amani Samna Hairabada Matamadugi Cachargi Oiriba Mitei Khunsingi Manunda Puwarina Thanaba
ꯂꯝꯕꯤꯁꯤꯡꯅ ꯑꯃꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯅꯔꯁꯤꯡꯍ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯈꯣꯏꯔꯦꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯈꯣꯏꯔꯦꯟ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯊꯧꯅꯥꯎꯖꯝ ꯑꯃꯁꯨꯡ Lengondabi patta lere nga tanang lere kay tagee ꯂꯩꯔꯛꯇ ꯁꯛꯂꯣꯠꯈꯤ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯆꯥꯛꯆꯥ ꯐꯤꯖꯦꯠ ꯇꯣꯠꯅ ꯇꯤꯟꯅꯅ ꯈꯣꯏꯔꯦꯟꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯄꯥꯠ ꯑꯃꯒ ꯂꯩ ꯄꯥꯠ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯗꯨꯋꯥꯔꯤ ꯍꯥꯏꯅ ꯃꯁꯤꯁꯨ ꯈꯪꯅꯔꯤ ꯗꯨꯋꯥꯔꯤ ꯍꯥꯏꯔꯤꯕ ꯗꯨꯋꯥꯔꯤꯒꯤ ꯄꯄꯥꯟꯗ ꯅꯣꯡꯆꯨꯞ ꯑꯣꯏꯅ ꯈꯣꯡ ꯃꯆꯥ ꯑꯃ ꯆꯦꯟꯊꯩ ꯈꯣꯡ ꯑꯗꯨꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯏꯅꯤꯡꯊꯧꯁꯤꯡꯒꯤ ꯁꯥꯃꯤ ꯂꯥꯃꯤ ꯀꯌꯥꯒ ꯑꯋꯥꯁꯤꯡꯅ ꯆꯠꯊꯔꯛꯏꯕ ꯂꯥꯂꯣꯡ ꯀꯌꯥꯕꯨ ꯆꯤꯛꯅ ꯍꯣꯗꯣꯛꯃꯤꯟꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯈꯣꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯉꯁꯤꯁꯨ ꯉꯥꯏꯅꯕ ꯈꯣꯡꯅꯤ ꯍꯥꯏꯅ ꯉꯥꯏꯈꯣꯡ ꯍꯥꯏꯅ ꯈꯪꯅꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯉꯥꯏꯈꯣꯡ ꯑꯗꯨꯕꯨ ꯃꯥꯁꯨꯘꯥꯠ ꯍꯥꯏꯅ ꯈꯪꯅꯔꯤ ꯃꯥꯁꯨꯘꯥꯠ ꯁꯥꯃꯤ ꯂꯥꯃꯤ ꯀꯌꯥꯅ ꯄꯤꯔꯕ ꯄꯥꯎꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯩꯇ꯭ꯔꯕꯥꯛ ꯊꯝꯖꯤꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯥꯏꯔꯤꯕ ꯈꯣꯏꯔꯦꯟ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯌꯥꯔꯋꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯈꯨꯗꯝꯁꯤꯕꯨ ꯌꯥꯔꯋꯦꯗ ꯀꯤꯂꯣꯃꯤꯇꯔ 6 ꯒꯨꯝꯕ ꯂꯥꯞꯅ ꯂꯩꯔꯕ ꯃꯐꯝꯗ
matam adugi songlaba charot sinang tau sunggut na timba meyamna kauna ga lon na tam ko nam khairaga khunglam ta da lambi oina hariba pat asida thunglaraga thajaba jaba ibungo amagi ninglenda kari haji saksomba hagadar na ta ninge ba hagadar ninge duna ninge duna ichinaw anina len isto ba habata ko matam du lonse isto di khoji nga Naba isin isto amam pairaga isto amam pairaga isto mai pa asibu leng ondana sipangam lagadi Yadraba hanyam ngam nena lawjarage sipangam dragana Yadraba hanjalaro haba wakal londa sitlaba matunda pada sekal nasiki mayam na fajino londa sado lengu ondana kang sikhe adu mata na fajino katam liter londa mama ini ni tau sina